ꯑꯩ ꯉꯁꯤꯁꯤ ꯇꯥꯃꯣꯒꯤ ꯁꯪꯒꯥꯏꯁꯤ ꯈꯪꯇꯣꯛꯆꯔꯨꯔꯒꯦ ꯈꯜꯂꯒ ꯊꯤꯔꯒ ꯂꯥꯛꯆꯕꯅꯤ ꯑꯩ ꯆꯥꯛꯂꯦꯟꯗꯣ ꯅꯣꯡꯃ ꯆꯥꯖꯒꯦ ꯉꯁꯤꯒꯤꯗꯤ ꯅꯅꯥꯎꯕꯨ ꯉꯥꯛꯄꯤꯔꯣ ꯇꯥꯃꯣ ꯑꯩ ꯌꯧꯖꯒꯦ ꯑꯗꯨꯕꯨ ꯅꯪꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛꯇ ꯇꯧꯁꯤ ꯍꯥꯏꯔꯒꯗꯤ ꯄ꯭ꯔꯤ ꯇꯥꯝ ꯗꯦꯂꯤꯚꯔꯤ ꯇꯧꯕ ꯇꯥꯕ ꯀꯔꯤꯝꯇ ꯂꯩꯖꯗꯦ ꯁꯨꯝ ꯊꯃꯣꯏꯁꯤꯗ ꯇꯤꯡ ꯂꯥꯎꯕ ꯐꯥꯎꯗꯗꯅ ꯇꯧꯔꯤ ꯊꯃꯣꯏ ꯃꯆꯥ ꯄꯥꯟꯕ ꯍꯥꯏꯒꯗ꯭ꯔꯥ ꯊꯥꯁꯤꯒꯤ ꯃꯥꯏꯊꯣꯡꯗꯨ ꯎꯔꯨꯔꯒ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯄꯣꯊꯥꯐꯝ ꯈꯪꯉꯣꯏ ꯃꯪꯅꯕꯤ ꯂꯛꯆꯩ ꯂꯥꯏꯕꯛ ꯐꯕꯒ ꯂꯥꯏꯕꯛ ꯐꯕꯤꯒ ꯄꯨꯟꯅ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯃꯤꯟꯅꯩ ꯍꯥꯏꯕꯗꯨꯅꯤꯀꯣ ꯅꯣꯡꯇ ꯐꯖꯅ ꯍꯥꯏꯕꯤꯌꯨꯁꯨ ꯅꯠꯇꯕ ꯃꯥꯏ ꯄꯩꯁꯥ ꯇꯣꯡꯉꯤꯕ ꯊꯧꯕꯁꯤꯡ ꯍꯥꯏꯅꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯄꯩꯁꯥ ꯍꯥꯏꯌꯦ ꯃꯥ ꯄꯩꯁꯥꯗꯣ ꯑꯩꯅ ꯍꯥꯏꯗ꯭ꯔꯗꯤ ꯀꯅꯥꯅ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦꯕ ꯃꯆꯥ ꯑꯅꯤ ꯑꯍꯨꯝ ꯁꯨꯕꯁꯤꯡ ꯍꯥꯏ ꯒꯥꯔꯤ ꯑꯝꯇ ꯂꯩꯒꯦ ꯂꯨꯄꯥ ꯂꯥꯛ 30 ꯈꯛꯇ ꯄꯤꯌꯨꯕꯨ ꯂꯩꯇꯦꯅ ꯁꯨꯃꯥꯏ ꯉꯥꯡꯗꯣꯏꯗꯤ ꯀꯩꯗꯧꯕ ꯄꯤꯔꯝꯃꯦꯅꯣ ꯈꯪꯗꯦ ꯋꯥꯅꯤ ꯍꯟꯗꯛꯀꯤ ꯏꯂꯦꯛꯁꯟꯁꯤꯗꯅꯦ ꯑꯣꯖꯥ ꯃꯉꯩꯖꯥꯎꯗꯒꯤ ꯇꯥꯃꯣꯅꯤꯡ ꯊꯦꯝꯕꯅ ꯄꯣꯂꯤꯡ ꯈꯨꯗꯤꯡꯃꯛꯇ ꯚꯣꯇꯔ ꯂꯤꯁꯤꯡ ꯍꯦꯜꯂ ꯀꯥꯕ ꯍꯥꯏꯕꯁꯦ ꯑꯆꯧꯕ ꯄꯨꯈ꯭ꯔꯤ ꯑꯃꯗ ꯂꯩꯇꯨꯝ ꯃꯆꯥ ꯑꯃ ꯇꯨꯛꯂꯥꯎ ꯊꯥꯗꯕꯒꯨꯝꯕꯅꯤ ꯑꯩꯒꯤ ꯋꯥꯈꯜꯁꯤꯗ ꯊꯥꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯅꯥꯝꯇꯒꯤ ꯋꯥꯈꯜ ꯈꯜꯂꯨ ꯍꯥꯏꯕ ꯌꯥꯗꯦ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯑꯁꯨꯛ ꯌꯥꯝ ꯅꯤꯡꯉꯥꯏ ꯆꯥꯎꯔꯤꯕꯁꯤꯃ ꯑꯩꯒꯤ ꯀꯣꯂꯦꯖꯀꯤ ꯃꯇꯝꯗ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯈꯤꯕꯤ ꯃꯤꯁꯛ ꯑꯃꯈꯛꯅꯦ ꯃꯍꯥꯛꯇꯣ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯃꯌꯥꯝꯗꯒꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯊꯦꯡꯅ ꯂꯥꯛꯑꯦꯅ ꯍꯦꯛꯇ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯜꯂ ꯂꯣꯏ ꯈꯥꯏꯕꯤ ꯃꯑꯣꯡꯅꯤꯅꯦ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯗꯣ ꯅꯪ ꯀꯥꯎꯔꯕ ꯀꯩ ꯃꯇꯥꯡꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩꯈꯣꯏꯅ ꯑꯣꯐꯤꯁꯇ ꯀꯩꯗ ꯂꯩꯃꯤꯟꯅꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯕꯣꯁ ꯀꯧꯒꯦꯔꯥ ꯁꯥꯔ ꯀꯧꯒꯦꯔꯥ ꯀꯧꯅꯤꯡꯕ ꯀꯧ ꯁꯨꯃꯥꯏꯅ ꯁꯤꯗ ꯅꯪ ꯑꯥꯎꯇꯤꯡ ꯊꯣꯛꯄ ꯃꯇꯝꯁꯤꯗꯗꯤ ꯑꯗꯨꯝ ꯃꯤꯡ ꯀꯧꯅꯁꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯤ ꯑꯩꯒꯤ ꯁꯤ ꯑꯣ ꯅꯦꯒꯦꯇꯤꯚꯅꯤꯅ ꯍꯦ ꯅꯤꯡꯊꯤꯕꯤ ꯅꯪ ꯍꯧꯖꯤꯛꯇꯤ ꯏꯒꯤꯗꯃꯛꯇ ꯀꯔꯤꯝꯇ ꯋꯥꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯦ ꯅꯪꯒꯤ ꯗꯔꯀꯥꯔ ꯂꯩꯕ ꯏ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯍꯦꯛ ꯉꯝꯂꯤꯕ ꯃꯈꯩ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯇꯥꯃꯣꯒꯤ ꯃꯔꯝꯗ ꯚꯤꯗꯤꯑꯣ ꯑꯃꯈꯛ ꯚꯥꯏꯔꯦꯜ ꯆꯠꯂꯤꯕꯗꯣ ꯑꯩꯗꯤ ꯉꯁꯤꯗꯒꯤ ꯅꯨꯃꯤꯠ 2ꯒꯤ ꯃꯃꯥꯡꯗ ꯎꯖꯔꯕꯅꯤ ꯀꯩꯁꯨ ꯍꯦꯟꯅ ꯊꯣꯏꯅ ꯋꯥꯈꯜ ꯋꯥꯕꯤꯒꯅꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯨꯗꯤꯡꯃꯛꯀꯤ ꯑꯗꯨꯝ ꯁꯣꯂꯨꯁꯟ ꯂꯥꯛꯀꯅꯤ ꯇꯥꯃꯣ